State asida Kukiland Haiba Mapham Leite wakhalna sagatlaga Kukiland puthokliba asina state asida thokliba irang asi maruoiba hawrpham ama oiri haina Foothills Naga Coordination Committee FNCC Imphal gi maikaidagi fongdorakli FNCC gi media cell na thadoraki bachcherolamagi matungina wakhalna sagatlaga Kukiland thonjilaga makhoigi lam oinaba honariba asina lamdam asigi yelongmi gi lamsing munnanaba madi asingba achumba adu mutatnaba honabani puwaridagi aikhoina khangba ngamlibadi kuki haibase lamdam asigi yelongmi nate Myanmar amasung Bangladesh dagi haijilakpa miyan chani Mount Kaubru Mount Hangjing amasung SP Road haina semdoktuna maming kaya thonjiliba asigumba thawong sing ase khatnaba hawbadanatana yelomi singda singnabani amaromda naga singna kundaba mafam singda nagagi lam henjinduna nagagi lamde henjinduna kuki militant group singna bunker sajinba laifam safam sajinba lambi thingjinba madi maram sadana sel komba asina singba thawong singasi nungsi sanana punna hingminaba haiba wakalol adubu thugaina ba honabani hairi serulasina makha taraduna nagagi lamda sangsilaklaga hingsa sathaduna lam loksinna lab honariba sing yaungna kuki militant singi kaihenba thabak thorum singasi khudak lepkadabani Mapandagi drug amasung kusu khulai kaya pusilaktuna sathariba kaihenba thawong sing asina lamdamasigi tangdu laitaba phibam thugai halli maramaduna atopagi lamda sangsilaktuna wakhalna sagatpa homeland semgatuna laiminariba phurup singbu thugaina ba honariba si tokadabani amadi yellow phurup singbu ikai khumnagadabani maduna trabadi sabsana thengnaduna madugi pakhum pigani hairi